Chahi khudingi February kunipanbu Bharat sinba thungna National Science Day haina palan thoram pangthungli. Hadak chahi chu hariba palan asi pangtholagani palan thoram sigi matangda All India Radio Imphal gi I pau kanguna Manipur Sarkar gi Science and Technology Department gi curator oibiriba Titi Kongwa unaduna wari sanajari Sir bu hamta taram okchari. Khurumjari. Sir National Science Day asi chahi khudingi February kunipan da pangthungli. Hariba palan thoram asi karigindamta pangthokpano masigi nunggi ba wakhalon si karigano aduga hariba palan thoram asi matau karamda pangthui habdu sir namta habiyo. Bharat Pumbada National Science Day habise date 28 February sida tum pangthoe masigi main pangthokpa gi maramdi akoi gi India gi saknai raba scientist habitare CV Raman mahangna Raman effect haiba mana physics ta asi puthokpa masi 28 February 1928 ta puthokpa madubu ningsingba oina masi chehi kudingda dum pangthokpa ne the same CV Raman ase asigi hiram asigi mari laina mana Nobel Prize in Physics so 1930 da madum conferred away. National Council of Science and Technology Communication haiba organization sina central government da taksilaga tarik kunipan February se chehi kuding da National Science Day haina organize tawba ya nana ba haina kanna hairubadagi India government na yabira aga 1997 February 28 tagi di ahan ba adudagi ngasi phawa mathang dum pangthoklaga dum lai hariba palan thong sida kari karam thoram di pangthui sir masi mafam gi haibitare different schools sing college sing aduga organization sing na masi thoram tongan ba haibitare masi se mohoi gi da science ki demonstration lectures nataraga public speech radio TV shows exhibition gumba debate gumba quiz competition gumba aduga tongan ba haibidi theme asiga mari leina ba haibidi National Science Day habise chehi kudingi theme manadi tongan na magi theme leibani aduna theme aduda akhogi hojiki thoram sing habitare painting competition oiro essay writing oiro quiz competition oiro or any debate oiro masigi se theme adugi mari leina na dumaina moina pangthoe yam noisere sir adudi Science Day je pangthok matam tamagi mari leina ba theme amam leiraga chahi khudingi pangthoe na san haibigre handak chahi 2021 gi oiba khogi National Science Day gi theme asi kari oi bigdoino adugo theme asini imply tori ba masina hainingi ba wafum sina kari oino sir theme ase Department of Science and Technology machine decide tawbani theme je chehi ke national gi importance magi darkar tabase yenga ga mohoina dum theme se chehi dum khalle kumsi chehi oina di 2021 gi theme haibitare asidi future of science technology and innovation and its impact on education skills and work habidi ki akhoi gi prithvi asida science and technology masigi impact haibitare masidi gi saphuma yam tangai phataba lak maduna masigi theme asina public sing the awareness ama haibitare ama piba ama darkar taba madugi asmaina theme se select toro sir theme du lakchaningo mafam mana sarna jo haibigre handak chegi wena di akhoi science technology and innovation da legre ado science technology and innovation ji sir akhoi magi distinctive oiba magi definition ha gedra masina piriba one to sing si kari oiduna sir namtang khoi tabi riba sing da hena gyan tanaba thambiba yagadra science asi yaudarbadi akhoi hingba yam wai mean as mine haine the things we are today is science aba ngasi akhoi no oiriba se asi science makhana mane tawriba khudingmak se but tomorrow it will become technology akhoi na tawriba khudingmak hauji ani anauba tawriba pun se hayeng di masina technology ora khata masi asida akhoi na education haiba asisu mu yaurak yadaba madud aina sida haining ba habdi ngasi anauba pot ama puthok pase akhoi na pot ama puthok pa haibise hayeng di adugi pot to technology ora kani haba example ama aina pizege internet hoji mayam na pamnari ba mayam na sinari ba internet hairibise akhoi gi American gi internet pioneer haibitare Winton Gray Cerf haiba nupa se mase father of internet su hai haba mana 1991 da putho ame haba adubu ngasi di mana putho internet to technology oi gre haba
हाबदी माना पुथोंबा पोतो ngasi technology oire haba de hojik ti office power e office ka haidna taunare haba taunaram dabdo hojik tawre haba asi ahongba punnamak se ai khoi gi science technology and innovation haba tare innovation haba asi singina purak pakhak tane haba mukhoi se innovation haiba matam dadi ai khoi na mashi Albert Einstein asman haba imagination is more important than knowledge ai khoi na imagination haiba se khanba haiba se pot khuding makta yam darkar tai haba mashi khanba si yaudar di knowledge tu su kanaba lite ai khoi na khangi ba pot to ai khoi na khallaga magi kanaba productive oiba pot ama purakpa ama change haba aduna ai ko sumaina so haina innovation haiba se any progress of mankind haiba tare se mai leiram dabdo karam haina taibang min mai puthokpa hairak para haiba gumba mashi innovation ni leiram dabo pot aduga wheel haiba tare chaka panba leiram dabo pot chaka lae madudagi improve version haira mathang cart nong tawraga hoiti car dagi mathang sumaina amuk lakpa aduga even kari haigani weapons for hunting sa nong tanaba early men stone age ta moina scenery ba weapon khulai singse sa twan ba khotpa hunting da scenery ba khulai singsi su hanna di blan noi bi cham ba scenery me adubu makhoina khalla urakpa matungina especially tumma bi hena bagani nung asina hena tawrdi hena effective oigini habigi sharp stone habitare nung singse atumba adu khulai oina mathang sinaraga weapons khulai oina mohoi gi hingbada kanaba henna su effective oiba adugumba semakpa di adumaina khanthaba haibase yam darkar tai hekta aina thabak to loiraga isam samna say for example ai adum haige ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯋꯥꯠ ꯍꯥꯏꯕꯁꯤꯅ ꯃꯤ ꯊꯨꯡꯉꯛꯄꯗ ꯌꯨꯝꯗ ꯆꯥ ꯂꯣꯟꯕ ꯆꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯀꯦꯇꯜꯗ ꯆꯥ ꯂꯣꯜꯂꯦ ꯁꯧꯔꯛꯄ ꯃꯇꯝꯗ ꯀꯦꯇꯜꯒꯤ ꯃꯈꯨꯝ ꯂꯤꯗꯁꯦ ꯀꯇꯛ ꯃꯥꯒꯤ ꯏꯁꯤꯡ ꯁꯧꯔꯛꯄꯒꯤ ꯃꯅꯤꯟꯗꯨꯅ ꯏꯟꯊꯣꯛꯄ ꯌꯦꯡꯉꯤꯉꯩꯗ ꯑꯔꯣꯝ ꯆꯥꯕ ꯊꯣꯛꯄ ꯀꯥꯎꯋꯦ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯀꯦꯇꯜꯒꯤ ꯃꯈꯨꯝꯁꯤꯅ ꯁꯨꯃꯥꯏꯅ ꯈꯞꯄꯒ ꯏꯟꯊꯣꯛꯂꯛꯑꯒ ꯃꯅꯤꯟꯁꯤꯅ ꯇꯧꯔꯤꯕ ꯃꯁꯤꯗ ꯈꯜꯂꯒ ꯑꯜꯇꯤꯃꯦꯠꯂꯤ ꯁ꯭ꯇꯤꯝ ꯏꯟꯖꯤꯟꯕꯨ ꯊꯣꯛꯂꯛꯑꯦꯕ ꯑꯁꯨꯃꯥꯏꯅ ꯏꯅꯣꯚꯦꯁꯟ ꯍꯥꯏꯕꯒꯨꯝꯕꯁꯤ ꯆꯝꯅ ꯈꯟꯗꯕ ꯕꯤꯌꯣꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯟꯕ ꯑꯃ ꯆꯪꯉꯤ ꯑꯈꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯑꯃ ꯃꯦꯟꯀꯥꯏꯟꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯍ꯭ꯌꯨꯃꯦꯟꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯑꯃ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯅ ꯁꯥꯏꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜꯒ ꯂꯣꯏꯅꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯕꯤꯈ꯭ꯔꯦ ꯁꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯂꯣꯏꯅꯅ ꯏꯅꯣꯚꯦꯁꯟ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯀꯔꯤ ꯊꯧꯔꯥꯡꯗꯤ ꯄꯥꯏꯈꯠꯄ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯀꯔꯝꯕ ꯁ꯭ꯀꯤꯝꯗꯤ ꯂꯧꯈꯠꯈꯤꯕ ꯂꯩ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯕꯗꯤ ꯉꯝꯗꯦ ꯐꯟ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯎꯠꯄ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯄꯨꯏ ꯍꯥꯏꯕ ꯃꯣꯏꯁꯦ ꯁꯥꯏꯟꯁ ꯑꯦꯛꯁꯀꯔꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯒꯧꯍꯥꯇꯤꯒꯨꯝꯕ ꯀꯣꯜꯀꯇꯥꯒꯨꯝꯕꯗ ꯄꯨꯔꯒ ꯃꯁꯤꯗ ꯐꯦꯛꯇꯔꯤ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒ ꯌꯦꯡꯕ ꯌꯥꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯔꯤꯁꯔꯁ R&D ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯎꯠꯂꯒ ꯃꯈꯣꯏꯗ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯑꯦꯟꯀꯔꯦꯖ ꯇꯧꯅꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯃꯨꯛ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯥꯏꯟꯁ ꯄꯣꯄꯨꯂꯔꯥꯏꯖꯦꯁꯟ ꯁ꯭ꯀꯤꯝ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯏꯝꯄꯣꯔꯇꯦꯟ ꯗꯦꯁ ꯈꯨꯗꯤꯡꯃꯛ ꯁꯦ ꯉꯁꯤ ꯇꯧꯔꯤꯕ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯋꯥꯔꯜ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦ ꯑꯣꯏꯔꯣ ꯋꯥꯔꯜ ꯑꯦꯗꯁ ꯗꯦ ꯍꯥꯏꯕ ꯑꯣꯏꯔꯣ ꯋꯦꯠꯂꯦꯟ ꯗꯦ ꯑꯣꯏꯔꯣ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯄꯣꯄꯨꯂꯦꯁꯟ ꯗꯦ ꯑꯣꯏꯔꯣ ꯑꯁꯤꯒꯨꯝꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯐꯣꯔ ꯋꯤꯃꯦꯟ ꯅꯨꯄꯤꯁꯤꯡꯁꯨ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯍꯥꯁꯤꯡꯗ ꯇꯤꯚꯤ ꯁꯦꯝꯕ ꯃꯣꯕꯥꯏꯜ ꯁꯦꯝꯕ ꯋꯥꯠꯆ ꯔꯤꯄꯦꯌरिꯡ ꯑꯗꯨ ꯑꯗꯥꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡꯁꯤ ꯏꯝꯄꯥꯔꯠ ꯇꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯂꯩꯔꯤꯕꯁꯤꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜꯗ ꯂꯩꯕꯅꯤꯅ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯁꯤꯡ ꯑꯥꯎꯠꯔꯤꯆ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯤꯡ ꯃꯅꯨꯡ ꯈꯔ ꯆꯪꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛ ꯆꯠꯄ ꯉꯝꯅꯅꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯃꯨꯛ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯛꯌꯦꯜꯄꯥꯠꯇ ꯂꯩꯔꯦ ꯃꯁꯤꯁꯨ ꯍꯦꯟꯅ ꯁꯥꯏꯟꯁ ꯑꯁꯤ ꯕꯣꯔꯤꯡ ꯆꯨꯗꯅꯅꯕ ꯁꯥꯏꯟꯁ ꯑꯁꯦ ꯏꯟꯐꯣꯔꯃꯦꯜ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯗꯨꯀꯦꯁꯟ ꯑꯃ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯄꯣꯠꯁꯤ ꯎꯔꯒ ꯃꯤꯅ ꯈꯨꯠꯇ ꯁꯣꯛꯑꯒ ꯍꯦꯟꯅ ꯈꯪꯕ ꯊꯨꯏ
aduga classroom gida within the four walls khak leibse angang se boring churam gani masi haidna outside ta pura aga mohoi se henna kari in the most entertaining way habitare mohoi se harau na mohoi se adum kari hagini science su khangan ba adumba program se yam tawe aduna district de so hoji ekoi ukhru ge churchanpur se hoji district level science center under construction ne 50% dum haure aduga manipur da hoji ekoi science city haina yam chawba for 31 acres ki lam chawba da science city hoji kolkata da science city ga lairi bise asi gumna ekoi de su sida hoji tawna na badi pr ga sadana kanna muk tawe aduga 2020 gi march 16 da asigi ekoi manipur science center asigi makha da haiba tare asigi manung sida innovation hub ama ekoi sanga khare hariba innovation hub se numit khudingi hangbra da piriba khudong chabasing adu phangrana kamaina approach togon hoi ekoi gi innovation hub asida ekoi na facilities yamna thamme base facilities thamma sida karino haraka satra singna any project work ama tawge heba matamda mohoina darkar particular project ase mohoina suppose absi science innovation hub sida di creativity idea gumba khara kano tawgadabni na ekoina mohoi se membership hain enroll tawba Satra school and colleges membership fee se koina lupa se individuals ki dadi chahiyama annual da only 500 kak nominal 500 rupees kak lawe haba college ki oiragna pa lesing ma lawe madu oi once de adu ki membership fee leibi tar di moina lak chin cha thok cha chin habi science center se changma matam da koi ticket ke haba fee adu su moi da free access adum oiragani adu specially shuti hida mohoi se adum pangthok pa adum class 5 to 6 to 12 se adumaina adu college kina adum higher kano se moi du da adum once member enroll tawradi ekoina moi gi project ki darkar taba pochai khulai loina ekoina supply tawe aduga leibiraga moina puthokning ba yam anoba pot puthokning ba wakhanda moi gi anoba puthokning ba leirabasu ekoina help tawraga moina anoba puthok halaga moi ki kari haigani anoba puthok hanba adu mateng pange hebtare yam nuwaijere sir na ngasi national science day loinana science technology amsung innovation gi matangda marik chuma wafam thambikhre masiga loinana manipur da science and technology department na lokholiba tongan ba thorang sing scheme sing gi ju yam sandona tapikhre aroi boina tentang na khoi gi lamdam sigi hawgol liba mahru sing amdi science bu thoya wa miyo sing da sir na kengba haining ba pongjen natraga appeal gum hambi ba yagatra masi mainly naha sing youth hebtare mokoi si education yaudardi thabak se kersu to bayate knowledge yaudardi kersu to thabak to bayate aduna ekhoina knowledge ase phangnana ba kari tawba tai larik phajana tamba tai larik tamba matamda aingonda knowledge lairak pa matamda aina wakhan ngasai wakhan khan ba hebdo aingonda knowledge laitara sulai laitara wakhan khan bodu ni oiroi machak laitana yum sage heba chap manara kani haba knowledge aduna machak oira kadamne knowledge ase kadai da phangadara hadi education aduna education asida wakhan yam changba machange madu oira budi ngasi phau ba scientist singna puthok laiba no ba invention no innovation no technology gi hojikti technology no puthok lakhra masising mayam sina akhoi gi economics and social development country gi so hena importance ogini aduna hotnaba leptaba aduga kari haigini no puthok nan ba wakhan khan ba kari gino haiba se tawbuk khuding ta kari gino why haba curiosity haiba gumbado amachangi creativity curiosity asi yauna thabak tawba habise aina thamning yam nuwaijere sir ngasi ekhoi all india radio imphal gi e pau kanguna national science day february 19 da pangthokliba sigam matangda ekhoi gi manipur lenga ki science and technology department gi curator oibiriba sir titi kongwa wari utai sanabagi program meyam da tahanjare sir na manyam laba adungi matam kai thopiduna all india radio gi studio lakpiduna ngasi gi program si mapum phan bigin mutta sir bu thagar phungduk jari karamjare